ꯇꯥꯡꯕꯜ ꯀ꯭ꯔꯤꯌꯦꯇꯔꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯊꯧꯗꯣꯛꯇ ꯌꯨꯝꯐꯝ ꯑꯣꯏꯈꯤꯕ ꯋꯥꯔꯤ ꯑꯃꯅꯤ. ꯀꯥꯔ ꯑꯃꯟꯕ ꯑꯃꯗ ꯇꯨꯝꯗꯨꯅ ꯄꯨꯟꯁꯤ ꯂꯦꯟꯖꯔꯤꯕ, ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕ ꯅꯨꯄꯥ ꯑꯃ, ꯂꯥꯏꯔꯕꯅꯁꯨ ꯄꯠ ꯇꯠꯂꯕ, ꯃꯥꯅ ꯀꯝꯗꯧꯅ ꯃꯁꯥꯒꯤ ꯍꯣꯠꯅꯖꯃꯅ ꯑꯐꯕ ꯃꯇꯤꯛ ꯆꯥꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕ ꯉꯝꯈꯤꯕ? ꯋꯥꯔꯤ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗ ꯄꯥꯠ ꯑꯃꯒꯤ ꯃꯄꯥꯟꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯐꯝꯗꯨꯅ ꯃꯥꯒꯤ ꯃꯁꯨꯅ ꯕꯣꯇꯤꯡ ꯇꯧꯔꯤꯕ ꯑꯗꯨ ꯌꯦꯡꯂꯝꯃꯤ. ꯅꯨꯄꯥ ꯃꯆꯥ ꯈꯔꯁꯨ ꯂꯥꯛꯇꯨꯅ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯕꯣꯠ ꯑꯆꯧꯕ ꯑꯃ ꯊꯧꯔꯝꯃꯤ. ꯃꯁꯥꯟꯅ ꯑꯁꯤ ꯔꯣꯋꯤꯡ ꯀꯧꯏ, ꯑꯣꯂꯦꯝꯄꯤꯛ ꯒꯦꯝ ꯃꯈꯜ ꯑꯃꯅꯤ. ꯃꯈꯣꯏꯕꯨ ꯎꯔꯒ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯗ ꯇꯥꯎꯈ꯭ꯔꯦ. ꯎꯠꯂꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯎꯔꯒ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ, ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯗꯤ ꯂꯩꯔꯔꯣꯏ ꯍꯥꯏꯕꯁꯤ. ꯔꯤꯌꯥꯟꯁ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯃꯥꯒꯤ ꯁꯦꯒꯥꯏꯔꯕ ꯈꯣꯡꯎꯞ ꯑꯗꯨꯗ ꯈꯕꯔ ꯑꯗꯨ ꯊꯨꯞꯆꯤꯟꯗꯨꯅ ꯍꯥꯞꯆꯤꯜꯂꯝꯃꯤ. ꯃꯔꯝꯗꯤ ꯈꯣꯡꯎꯞ ꯑꯗꯨ ꯇꯣꯡꯗꯨꯅ ꯆꯠꯄꯗ ꯈꯔ ꯅꯨꯡꯉꯥꯏꯅꯅꯕꯅꯤ. ꯃꯤ ꯑꯇꯩꯅ ꯎꯈꯤꯅꯤ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯈꯣꯡꯎꯞ ꯑꯗꯨ ꯁꯦꯝꯂꯤꯕꯅꯤ. ꯑꯇꯩꯅ ꯎꯈ꯭ꯔꯕꯗꯤ ꯃꯥꯕꯨ ꯂꯛꯅꯕꯤꯒꯗꯧꯔꯤꯕꯅꯤ. ꯃꯥꯒꯤ ꯑꯃꯟꯕ ꯃꯐꯤ ꯑꯗꯨ ꯁꯦꯠꯆꯤꯜꯂꯒ ꯔꯤꯌꯥꯟꯁ ꯀꯣꯂꯦꯖꯀꯤꯗꯃꯛ ꯊꯣꯛꯂꯛꯏ. ꯀꯣꯂꯦꯖꯇ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃ ꯌꯥꯎꯏ. ꯅꯨꯄꯤ ꯑꯗꯨꯗ ꯐꯣꯡꯗꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯋꯥꯔꯤ ꯁꯥꯕ ꯐꯥꯎꯕ ꯀꯤꯖꯔꯝꯃꯤ. ꯑꯁꯨꯝꯅ ꯂꯟꯆ ꯕ꯭ꯔꯦꯛ ꯃꯇꯝꯗ ꯀꯦꯟꯇꯤꯟꯗꯗꯤ ꯆꯠꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯥ ꯀꯩꯁꯨꯝ ꯆꯥꯗꯅ ꯑꯗꯨꯝ ꯍꯜꯂꯛꯂꯤ. ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯃꯁꯥꯅ ꯆꯥꯖꯅꯅꯕ ꯀꯩꯒꯨꯝꯕ ꯑꯃ ꯂꯩꯅꯅꯕ ꯁꯦꯜ ꯌꯥꯎꯔꯝꯗꯦ. ꯄꯨꯝꯅꯃꯛꯁꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯔꯣꯖꯔꯗꯤ ꯈꯪꯏ, ꯃꯔꯝꯗꯤ ꯃꯥꯁꯨ ꯔꯤꯌꯥꯟꯁꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤꯅꯤ. ꯀꯣꯂꯦꯖꯀꯤ ꯃꯇꯝ ꯂꯣꯏꯔꯒ ꯔꯤꯌꯥꯟꯁ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕ ꯑꯃ ꯇꯧꯔꯝꯕꯅꯤ. ꯃꯗꯨꯗꯒꯤꯁꯨ ꯇꯥꯟꯊꯣꯔꯛꯈꯤ ꯃꯇꯝ ꯆꯥꯅ ꯂꯥꯛꯇꯕꯒꯤꯗꯃꯛ. ꯃꯔꯝ ꯑꯗꯨꯅ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯊꯤꯕ ꯆꯠꯂꯝꯃꯤ. ꯃꯐꯝ ꯑꯗꯨꯗ ꯌꯧꯕꯗꯗꯤ ꯃꯤꯌꯥꯝ ꯑꯃ ꯃꯉꯣꯟꯗꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕꯅ ꯃꯥꯒꯤ ꯃꯐꯝ ꯂꯩꯔꯝꯗ꯭ꯔꯦ. ꯑꯁꯨꯝꯅ ꯃꯥ ꯅꯤꯡꯕ ꯀꯥꯏꯗꯨꯅ ꯍꯜꯂꯛꯑꯝꯃꯤ. ꯔꯤꯌꯥꯟꯁꯀꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯩꯇꯦ. ꯃꯈꯣꯏꯅꯗꯤ ꯈꯪꯕ ꯅꯠꯇꯦ ꯔꯤꯌꯥꯟꯁ ꯀꯔꯝꯅ ꯂꯥꯏꯔꯕꯒꯤ ꯀꯣꯝꯗ ꯄꯨꯊꯗꯨꯅ ꯍꯤꯡꯂꯤ ꯍꯥꯏꯕ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯣꯂꯦꯖꯇ ꯔꯤꯌꯥꯟꯁꯄꯨ ꯀꯣꯂꯦꯖꯀꯤ ꯐꯤ ꯗ꯭ꯌꯨ ꯂꯩꯔꯦ ꯍꯥꯏꯅ ꯔꯤꯃꯥꯏꯟꯗꯔ ꯄꯤꯔꯝꯃꯤ. ꯔꯤꯌꯥꯟꯁꯇꯗꯤ ꯁꯦꯜ ꯂꯩꯇꯦ. ꯑꯗꯨꯕꯨ ꯄꯤꯗꯕꯗꯤ ꯌꯥꯔꯣꯏꯗꯕꯅꯤꯅ ꯍꯞꯇꯥ 2ꯒꯤ ꯃꯇꯝ ꯂꯧꯔꯝꯃꯤ. ꯍꯜꯂꯛꯑꯒ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯔꯣꯖꯔꯗ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ. ꯊꯕꯛꯀꯤ ꯄꯥꯎ ꯂꯩꯔꯕꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎꯀꯣ ꯍꯥꯏꯔꯝꯃꯤ. ꯔꯣꯖꯔꯅ ꯔꯣꯋꯤꯡ ꯇꯤꯝꯒꯤ ꯃꯇꯥꯡꯗ ꯍꯧꯗꯣꯔꯛꯏ. ꯃꯁꯤꯗ ꯌꯥꯎꯅꯅꯕ ꯑꯩꯈꯣꯏ ꯇꯦꯁ ꯑꯃꯗꯤ ꯊꯥꯕ ꯇꯥꯒꯅꯤ. ꯇꯦꯁꯇꯨ ꯌꯥꯝꯅ ꯂꯨꯕ ꯑꯃꯗꯤ ꯑꯣꯏꯒꯅꯤ. ꯑꯗꯨꯕꯨ ꯇꯦꯁꯇꯨ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯂꯩꯕꯒꯤ ꯆꯥꯕꯒꯤ ꯐꯦꯁꯤꯂꯤꯇꯤ ꯄꯨꯝꯅꯃꯛ ꯐꯪꯒꯅꯤ. ꯇꯦꯁꯇꯨ ꯂꯨꯔꯕꯁꯨ ꯔꯤꯌꯥꯟꯁ ꯇ꯭ꯔꯥꯏ ꯇꯧꯕꯗꯤ ꯄꯥꯝꯂꯝꯃꯤ. ꯑꯗꯨꯅ ꯔꯣꯖꯔꯒ ꯃꯕꯥꯅꯤ ꯇꯦꯁ ꯑꯗꯨꯕꯨ ꯌꯥꯎꯅꯅꯕ ꯂꯥꯛꯑꯝꯃꯤ. ꯃꯐꯝ ꯑꯗꯨꯗꯗꯤ ꯃꯤ 2-3 ꯈꯛ ꯅꯠꯇꯦ, ꯃꯤ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯇꯦꯁ ꯑꯗꯨꯕꯨ ꯌꯥꯎꯕ ꯂꯥꯛꯑꯝꯃꯤ. ꯃꯈꯣꯏ ꯃꯌꯥꯝꯗꯨꯒꯤ ꯃꯅꯥꯛꯇ ꯃꯤꯑꯣꯏ 3 ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯇꯦꯁ ꯑꯁꯤ ꯔꯣꯋꯤꯡ ꯍꯥꯏꯔꯤꯕ ꯒꯦꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯅꯅꯕꯒꯤꯗꯃꯛꯅꯤ. JB ꯕꯣꯠ ꯍꯥꯏꯔꯤꯕ ꯕꯣꯠ ꯑꯁꯤꯗ ꯃꯤꯑꯣꯏ 9 ꯌꯥꯎꯒꯅꯤ. ꯑꯃꯅ ꯃꯥꯁꯇꯔ ꯍꯥꯏꯕꯗꯤ ꯀꯦꯞꯇꯦꯟ ꯑꯣꯏꯒꯅꯤ. ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯅ ꯕꯣꯠ ꯑꯗꯨꯕꯨ ꯉꯝꯖꯕ ꯊꯥꯗꯅ ꯌꯥꯡꯅꯅꯕ ꯍꯣꯠꯅꯒꯅꯤ. ꯒꯦꯝ ꯑꯁꯤ ꯌꯦꯡꯕꯗ ꯂꯥꯏꯕ ꯃꯥꯟꯕꯒꯨꯝ ꯑꯁꯦꯡꯕꯗꯗꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ. ꯃꯤ ꯑꯃꯅ ꯍꯦꯛꯇ ꯕꯣꯠ ꯑꯁꯤꯕꯨ ꯊꯧꯕ ꯉꯝꯂꯣꯏ. ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯔꯛꯇꯒꯤ ꯆꯥꯡꯌꯦꯡ ꯇꯧꯗꯨꯅ ꯀꯨꯏꯅ ꯁꯥꯡꯅ ꯏꯁꯤꯡꯗ ꯕꯣꯠ ꯊꯧꯕ ꯉꯝꯕ ꯑꯗꯨ ꯈꯟꯒꯗꯧꯔꯤꯕꯅꯤ. ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯥꯛꯏꯕ ꯃꯤꯌꯥꯝ ꯑꯗꯨ ꯔꯦꯖꯤꯁꯇꯔ ꯇꯧꯍꯟꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯇꯤꯝ ꯈꯥꯏꯗꯣꯛꯅꯍꯜꯂꯝꯃꯤ. ꯑꯍꯥꯟꯕꯗ ꯄꯨꯁ ꯑꯞ, ꯔꯟꯅꯤꯡ ꯑꯃꯗꯤ ꯍꯦꯚꯤ ꯋꯥꯔꯛꯑꯥꯎꯠ ꯇꯧꯍꯟꯗꯨꯅ ꯀꯣꯟꯅ JB ꯕꯣꯠ ꯑꯗꯨ ꯊꯧꯍꯜꯂꯝꯃꯤ. ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯤꯉꯩꯒꯤ ꯃꯔꯛꯇ ꯔꯤꯌꯥꯟꯁ ꯃꯈꯣꯏꯒꯤ ꯃꯥꯁꯇꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕ ꯑꯣꯏꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯕꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯔꯝꯃꯤ. ꯃꯥꯁꯇꯔꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯕ ꯅꯨꯄꯥꯗꯨꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯇ꯭ꯔꯦꯅꯤꯡ ꯑꯁꯤ ꯇꯧꯕ ꯂꯣꯏꯔꯛꯄꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯅꯤ. ꯑꯗꯨꯅ ꯅꯪ ꯑꯇꯩ ꯊꯕꯛ ꯑꯇꯣꯞꯄ ꯇꯧꯕ ꯉꯝꯃꯔꯣꯏꯗ. ꯋꯥꯁꯤꯗ ꯔꯤꯌꯥꯟꯁꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯁꯥꯔ, ꯂꯥꯏꯔꯕ ꯍꯥꯏꯕꯁꯤꯅ ꯇꯨꯝꯕ ꯐꯪꯍꯟꯗꯦ. ꯄꯨꯛ ꯂꯥꯝꯂꯕ ꯆꯈꯥꯎꯅ ꯆꯥꯗꯅ ꯂꯩꯌꯨ ꯍꯥꯏꯕ ꯉꯝꯂꯣꯏ. ꯑꯗꯨꯅ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯃꯊꯧ ꯇꯧꯅꯅꯕ ꯄꯥꯝꯕꯩ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯊꯤꯕ ꯇꯥꯏ. ꯅꯣꯡꯃꯁꯨ ꯃꯈꯣꯏ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯂꯣꯏꯗꯨꯅ ꯂꯟꯆ ꯕ꯭ꯔꯦꯛꯀꯤ ꯃꯇꯝꯗ ꯔꯣꯖꯔ ꯔꯤꯌꯥꯟꯁꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯂꯟꯆ ꯆꯥꯔꯨꯅꯕ ꯍꯧꯕ ꯂꯥꯛꯑꯝꯃꯤ. ꯑꯗꯨꯕꯨ ꯔꯤꯌꯥꯟꯁꯇꯤ ꯄꯨꯛ ꯂꯥꯝꯗꯦ ꯍꯥꯏꯖꯤꯟꯅꯗꯨꯅ ꯂꯩꯍꯧꯔꯦ. ꯃꯔꯝꯗꯤ ꯁꯦꯜ ꯍꯥꯏꯕꯁꯤꯅꯅꯤ. ꯁꯦꯜꯕꯨ ꯂꯩꯔꯕꯗꯤ ꯂꯣꯏꯅ ꯂꯩꯕ ꯌꯥꯏ.
ꯔꯤꯌꯥꯟꯁ ꯁ꯭ꯂꯝ ꯑꯦꯔꯤꯌꯥ ꯑꯃꯗ ꯂꯥꯛꯇꯨꯅ ꯂꯥꯏꯔꯕꯁꯤꯡꯒꯤ ꯆꯥꯅꯅꯕ ꯌꯦꯟꯕ ꯑꯗꯨꯗ ꯃꯥꯁꯨ ꯀ꯭ꯌꯨ ꯂꯦꯞꯄꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯎꯔꯝꯃꯤ ꯆꯥꯅꯅꯕ ꯌꯦꯜꯂꯤꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯀ꯭ꯂꯥꯁꯃꯦꯠꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯊꯣꯛꯂꯛꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯃꯥ ꯃꯕꯨꯛ ꯂꯥꯝꯅ ꯂꯥꯝꯅ ꯇꯨꯝꯕ ꯇꯥꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯀꯣꯂꯦꯖꯇ ꯀ꯭ꯂꯥꯁ ꯌꯥꯎꯕꯗ ꯀ꯭ꯂꯥꯁꯔꯨꯝꯗꯨꯗ ꯐꯝꯕ ꯃꯇꯝꯗ ꯔꯣꯖꯔ ꯑꯃꯗꯤ ꯔꯤꯌꯥꯟꯁꯇꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯨꯕꯒꯤ ꯃꯁꯥ ꯑꯗꯨ ꯂꯣꯏꯅ ꯊꯤꯟꯗꯣꯛꯇꯨꯅ ꯐꯝꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯇꯨꯝꯊꯣꯛꯈ꯭ꯔꯦ꯫ ꯑꯣꯖꯥꯗꯨꯅ ꯀꯅꯥꯅꯣꯝꯃ ꯇꯨꯝꯕ ꯃꯥꯜꯂꯤ ꯍꯥꯏꯅ ꯌꯦꯡꯕꯗꯗꯤ ꯔꯤꯌꯥꯟꯁꯇꯤ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯗꯨꯅ ꯍꯧꯗꯣꯛꯄꯅ ꯍꯥꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯔꯣꯖꯔꯗꯤ ꯍꯧꯗꯣꯛꯄ ꯅꯪꯍꯧꯗ꯭ꯔꯗꯨꯅ ꯔꯣꯖꯔ ꯄꯥꯅꯤꯁꯃꯦꯟ ꯐꯪꯂꯝꯃꯤ꯫ ꯀ꯭ꯂꯥꯁ ꯂꯣꯏꯕꯒ ꯇ꯭ꯔꯦꯅꯤꯡꯒꯤꯗꯃꯛ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯄ꯭ꯔꯦꯛꯇꯤꯁꯁꯨ ꯀꯥ ꯑꯃ ꯍꯦꯟꯅ ꯌꯥꯝꯅ ꯀꯟꯅ ꯇꯧꯈꯠꯂꯛꯏ꯫ ꯕꯣꯠꯁꯤꯡ ꯑꯗꯨ ꯁꯣꯂꯣ ꯑꯣꯏꯅ ꯃꯊꯟ ꯃꯊꯟꯇ ꯊꯧꯍꯜꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯅ ꯑꯔꯨꯕ ꯇꯦꯁ ꯀꯌꯥꯁꯨ ꯃꯊꯪ ꯃꯊꯪ ꯇꯧꯔꯝꯃꯤ꯫ ꯄ꯭ꯔꯦꯛꯇꯤꯁ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯧ ꯇꯥꯔꯤꯕꯁꯤ ꯁ꯭ꯇꯦꯃꯤꯅꯥꯅꯤ꯫ ꯃꯁꯤꯒꯤ ꯆꯥꯡ ꯋꯥꯡꯅ ꯌꯥꯎꯕ ꯃꯊꯧ ꯇꯥꯏ꯫ ꯑꯔꯨꯕ ꯇꯦꯁ ꯃꯈꯜ ꯃꯈꯜꯁꯤꯡ ꯑꯁꯤ ꯔꯤꯌꯥꯟꯁꯅ ꯊꯦꯡꯅꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯥ ꯃꯁꯥꯟꯅ ꯑꯁꯤꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕꯒꯤꯗꯃꯛ ꯅꯠꯇꯦ, ꯃꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯤꯡꯆꯠ ꯄꯨꯔꯛꯄ ꯄꯥꯝꯃꯤ ꯍꯥꯏꯕꯒꯤꯁꯨ ꯑꯣꯏꯔꯝꯗꯦ꯫ ꯃꯥꯅ ꯄꯨꯝꯅꯃꯛ ꯊꯦꯡꯅꯔꯤꯕ ꯑꯁꯤ ꯆꯥꯅꯅꯕ, ꯂꯩꯅꯅꯕ ꯑꯃꯗꯤ ꯊꯕꯛ ꯑꯃ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯀꯣꯂꯦꯖꯀꯤ ꯐꯤꯁ ꯄꯤꯕ ꯉꯝꯅꯕꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯂꯥꯟꯊꯦꯡ ꯑꯃꯗꯤ ꯅꯨꯡꯁꯤ ꯈꯣꯡꯆꯠꯇ ꯁꯥꯔꯥ ꯍꯥꯏꯕꯗꯤ ꯔꯤꯌꯥꯟꯁꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯗꯨꯒ ꯔꯤꯌꯥꯟꯁꯀꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯕꯥꯅꯤꯃꯛ ꯑꯃꯅ ꯑꯃꯗ ꯏꯟꯇꯔꯦꯁ ꯎꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯤꯌꯥꯟꯁꯇꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯃꯥꯒꯤ ꯐꯣꯀꯁ ꯑꯗꯨ ꯃꯤꯑꯣꯏ 9ꯒꯤ ꯁꯦꯂꯦꯛꯁꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯊ꯭ꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯖꯩ꯫ ꯅꯨꯃꯤꯠꯇꯤ ꯁꯨꯝ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛꯅ ꯉꯥꯏꯖꯕ ꯁꯦꯂꯦꯛꯁꯟꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯑꯝꯃꯤ꯫ ꯄꯥꯔꯇꯤꯁꯤꯄꯦꯟ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯐꯝ ꯑꯃꯗ ꯂꯩꯍꯟꯗꯨꯅ ꯃꯊꯪ ꯃꯅꯥꯎ ナꯏꯅ ꯈꯜꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯥꯎꯊꯣꯔꯛꯏ꯫ ꯂꯥꯎꯊꯣꯔꯛꯏꯕ ꯃꯤꯡꯁꯤꯡ ꯑꯗꯨꯗ ꯔꯤꯌꯥꯟꯁ ꯑꯃꯗꯤ ꯔꯣꯖꯔꯒꯤ ꯃꯃꯤꯡꯁꯨ ꯌꯥꯎꯔꯛꯂꯦ꯫ ꯃꯈꯣꯏꯒꯤ ꯃꯤꯡ ꯌꯥꯎꯔꯛꯄꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ, ꯃꯔꯝꯗꯤ ꯃꯁꯤꯒꯤꯗꯃꯛ ꯀꯟꯅ ꯍꯣꯠꯅꯖꯈꯤꯕꯅꯤ꯫ ꯈꯟꯒꯠꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯐꯣꯇꯣꯁꯨꯠ ꯇꯧꯔꯕ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨꯒꯤ ꯀꯣꯆꯇꯨꯒ ꯎꯅꯗꯨꯅ ꯏꯟꯁꯇ꯭ꯔꯛꯁꯟ ꯇꯥꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯈꯜꯂꯕ ꯃꯤꯑꯣꯏ 9 ꯑꯗꯨ ꯍꯔꯥꯎꯅ ꯑꯦꯟꯖꯣꯏ ꯇꯧꯔꯝꯃꯤ꯫ ꯔꯤꯌꯥꯟꯁꯇꯤ ꯁꯥꯔꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯥꯔꯥ ꯃꯕꯥꯅꯤ ꯕꯣꯠꯇ ꯇꯣꯡꯅ ꯇꯣꯡꯅ ꯉꯁꯤ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯍꯥꯏꯅ ꯔꯤꯌꯥꯟꯁꯅ ꯋꯥꯔꯤ ꯂꯤꯖꯔꯝꯃꯤ꯫ ꯁꯥꯔꯥꯁꯨ ꯔꯤꯌꯥꯟꯁꯀꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯅꯤꯡꯅ ꯇꯥꯖꯩ꯫ ꯑꯁꯨꯝꯅ ꯃꯕꯥꯅꯤꯒꯤ ꯋꯥꯔꯤꯁꯨ ꯇꯞꯅ ꯇꯞꯅ ꯆꯠꯂꯤꯕ ꯕꯣꯠꯀꯨꯝ ꯇꯞꯅ ꯇꯞꯅ ꯄꯟꯊꯨꯡ ꯌꯧꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇ꯭ꯔꯦꯅꯤꯡꯒꯤꯗꯃꯛ ꯆꯠꯂꯝꯃꯤ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜꯂꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯍꯜꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯃꯤꯅꯥ ꯑꯃꯗꯤ ꯇꯦꯛꯅꯤꯛꯁꯤꯡ ꯈꯪꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯕꯣꯠꯀꯤ ꯅꯥꯎ ꯑꯗꯨꯕꯨ ꯀꯔꯝꯅ ꯂꯦꯡꯏ, ꯇꯤꯝꯃꯦꯠꯁꯤꯡꯕꯨ ꯀꯃꯥꯏꯅ ꯁꯄꯣꯔꯠ ꯇꯧꯅꯩ ꯍꯥꯏꯕꯅꯆꯤꯡꯕ ꯀꯨꯞꯅ ꯌꯦꯡꯂꯝꯃꯤ꯫ ꯅꯣꯡꯃ ꯔꯤꯌꯥꯟꯁ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯗꯨꯅ ꯃꯌꯨꯝ ꯍꯟꯕꯒꯤ ꯃꯍꯨꯠ ꯃꯈꯣꯏꯒꯤ ꯕꯣꯠ ꯌꯥꯗꯕꯁꯤꯡ ꯑꯗꯨ ꯁꯦꯝꯐꯝꯗ ꯑꯣꯏꯅ ꯆꯪꯂꯝꯃꯤ꯫ ꯕꯣꯠꯇꯨꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯕꯣꯠ ꯑꯗꯨꯕꯨ ꯁꯦꯝꯅꯅꯕ ꯂꯩꯔꯤꯕ ꯑꯥꯔꯌꯟ ꯀꯧꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯏ꯫ ꯔꯤꯌꯥꯟꯁꯄꯨ ꯎꯕꯗ ꯑꯥꯔꯌꯟ ꯉꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯀꯅꯥꯁꯨ ꯆꯪꯅꯤꯡꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯔꯤꯌꯥꯟꯁꯇꯤ ꯃꯐꯝ ꯑꯁꯤꯗ ꯏꯟꯇꯔꯦꯁ ꯂꯩꯔꯝꯃꯤ꯫ ꯑꯥꯔꯌꯟꯒ ꯋꯥꯔꯤꯁꯨ ꯌꯥꯝꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯥꯔꯌꯟꯅ ꯔꯤꯌꯥꯟꯁꯇ ꯅꯪꯅ ꯁꯤꯗ ꯂꯥꯛꯄ ꯄꯥꯝꯂꯕꯗꯤ ꯑꯗꯨꯝ ꯅꯪꯅ ꯂꯥꯛꯅꯤꯡꯕ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯂꯥꯛꯎ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯔꯤꯌꯥꯟꯁꯀꯤ ꯄꯨꯟꯁꯤꯗꯨ ꯈꯔꯗꯤ ꯁꯥꯐꯔꯝꯃꯤ꯫ ꯃꯥꯒꯤ ꯂꯩꯅꯅꯕ ꯔꯨꯝ, ꯆꯥꯅꯅꯕꯁꯨ ꯐꯖꯅ ꯐꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯦꯜ ꯈꯔꯁꯨ ꯐꯪꯂꯝꯃꯤ ꯑꯥꯔꯌꯟꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤꯗꯃꯛ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒ ꯂꯣꯏꯅꯅ ꯇ꯭ꯔꯦꯅꯤꯡꯁꯨ ꯃꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯁꯦꯜꯒꯤ ꯃꯊꯧ ꯌꯥꯝꯅ ꯇꯥꯔꯤꯕꯅꯤ꯫ ꯅꯣꯡꯃꯗꯤ ꯍꯦꯗ ꯀꯣꯆꯀꯤ ꯃꯅꯥꯛꯇ ꯃꯦꯅꯦꯖꯔ ꯂꯥꯛꯇꯨꯅ ꯇꯤꯝꯁꯤ ꯎꯔꯒ ꯍꯟꯗꯛꯇꯤ ꯃꯦꯆ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯣꯏꯗꯨꯅ ꯒꯣꯜ ꯃꯦꯗꯜ ꯂꯧꯕꯗ ꯀꯅꯥꯅꯁꯨ ꯊꯤꯡꯕꯤꯅꯕ ꯂꯩꯔꯔꯣꯏ, ꯑꯗꯨꯅ ꯇ꯭ꯔꯦꯅꯤꯡꯁꯤ ꯑꯗꯨꯝ ꯐꯖꯅ ꯇꯧꯗꯨꯅ ꯀꯟꯅ ꯍꯣꯠꯅꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯩꯔꯒ ꯋꯥꯁꯤꯡꯇꯟ ꯖꯨꯅꯤꯌꯔ ꯇꯤꯝꯒꯤ ꯑꯍꯥꯟꯕ ꯃꯦꯆꯅꯤ꯫ ꯃꯁꯤꯗ ꯍꯦꯗ ꯀꯣꯆꯇꯨ ꯅꯔꯚꯁ ꯈꯤꯇꯪꯗꯤ ꯆꯠꯂꯝꯃꯤ꯫ ꯋꯥꯁꯤꯡꯇꯟ ꯍꯥꯏꯅ ꯀꯧꯕ ꯇꯤꯝꯁꯤꯒꯤ ꯃꯦꯝꯕꯔꯁꯤꯡ ꯀꯅꯥꯅ ꯀꯗꯥꯏ ꯀꯗꯥꯏꯗ ꯐꯝꯍꯟꯒꯅꯤ ꯍꯥꯏꯅ ꯈꯟꯕꯗ ꯗꯤꯁꯤꯖꯟ ꯂꯧꯕ ꯉꯝꯗ꯭ꯔꯗꯨꯅ ꯒꯦꯔꯤ ꯀꯧꯕ ꯅꯨꯄꯥ ꯑꯃꯕꯨ ꯀꯧꯔꯝꯃꯤ꯫ ꯃꯥꯅꯗꯤ ꯄꯥꯔꯇꯤꯁꯤꯄꯦꯟꯁꯤꯡꯕꯨ ꯍꯛꯊꯦꯡꯅꯅ ꯎꯔꯤꯕꯅꯤ, ꯀꯅꯥꯅ ꯀꯌꯥꯝ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏ ꯍꯥꯏꯕꯗꯣ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯒꯦꯔꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯅꯧꯕ ꯍꯤ ꯑꯃ ꯄꯤꯗꯨꯅ ꯐꯝꯍꯜꯂꯝꯃꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯐꯝꯗ꯫ ꯀꯣꯆꯇꯨꯅ ꯍꯥꯏꯔꯛꯏ, ꯃꯇꯝ ꯆꯨꯞꯄꯗ ꯕꯣꯠ ꯑꯁꯤꯕꯨ ꯔꯦꯁꯄꯦꯛ ꯇꯧꯒꯗꯕꯅꯤ, ꯃꯗꯨꯗꯇ ꯅꯈꯣꯏ ꯒꯦꯝ ꯑꯁꯤꯕꯨ ꯊꯣꯏꯕ ꯉꯝꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯕꯣꯠ ꯑꯁꯤꯕꯨ ꯏꯆꯝ ꯆꯝꯕ ꯑꯣꯏꯅ ꯂꯧꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏ ꯃꯥꯏꯊꯤꯒꯅꯤ꯫
ꯑꯁꯨꯝꯅ ꯔꯦꯁ ꯑꯗꯨ ꯍꯧꯔꯦ꯫ ꯔꯦꯁꯇꯨꯕꯨ ꯌꯦꯡꯅꯅꯕ ꯃꯤꯌꯥꯝ ꯑꯃꯁꯨ ꯂꯥꯛꯏ꯫ ꯔꯦꯁꯇꯣ ꯍꯧꯔꯛꯄꯗꯗꯤ ꯃꯈꯣꯏ ꯃꯅꯤꯡꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯒꯦꯔꯤꯒꯤ ꯍꯩꯁꯤꯡꯕ ꯃꯊꯧꯅꯥꯗꯨ ꯎꯔꯒ ꯃꯣꯏꯒꯤ ꯇꯤꯝꯃꯦꯠꯁꯤꯡꯗ ꯑꯀꯟꯕ ꯁꯥꯐꯨ ꯑꯃ ꯄꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯚꯣꯠꯇꯨ ꯑꯉꯛꯄ ꯃꯑꯣꯡꯗ ꯃꯌꯥꯝꯗꯒꯤ ꯃꯥꯡꯖꯤꯜ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯉꯛꯄ ꯄꯣꯛꯑꯝꯃꯤ꯫ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯔꯦꯁ ꯑꯗꯨ ꯃꯈꯣꯏꯒꯤ ꯇꯤꯝꯅ ꯉꯝꯂꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯀꯣꯆꯁꯨ ꯐꯥꯎꯕ ꯂꯥꯁ ꯑꯋꯥꯔꯗ ꯕꯣꯠꯇꯨ ꯀꯟꯅ ꯀꯔꯝꯅ ꯊꯧꯔꯤꯕꯅꯣ ꯈꯟꯕꯗ ꯉꯛꯑꯝꯃꯤ꯫ ꯔꯦꯁ ꯑꯗꯨ ꯊꯣꯏꯔꯕꯅꯤꯅ ꯑꯣꯂꯦꯝꯄꯤꯛꯀꯤꯗꯃꯛ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯑꯣꯏꯔꯝꯃꯤ꯫ ꯑꯣꯂꯦꯝꯄꯤꯛ ꯒꯦꯝꯗ ꯁꯦꯅꯤꯌꯔ ꯇꯤꯝ ꯑꯣꯏꯅ ꯊꯥꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯖꯨꯅꯤꯌꯔ ꯑꯣꯏꯅ ꯊꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯀꯣꯆꯇꯨ ꯈꯜꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯅꯨꯃꯤꯗꯥꯡ ꯇꯤꯝꯃꯦꯠꯁꯤꯡ ꯑꯗꯨ ꯄꯥꯔꯇꯤ ꯇꯧꯊꯔꯝꯃꯤ꯫ ꯔꯤꯌꯥꯟꯁ ꯑꯃꯗꯤ ꯁꯥꯔꯥꯁꯨ ꯗꯥꯟꯁꯀ ꯇꯧꯊꯔꯝꯃꯤ꯫ ꯁꯤꯗꯅ ꯀꯣꯆꯇꯨ ꯍꯥꯟꯅꯒꯤ ꯑꯣꯂꯦꯝꯄꯤꯛ ꯒꯦꯝ ꯌꯦꯡꯗꯨꯅ ꯈꯜꯂꯝꯃꯤ ꯀꯔꯝꯕ ꯇꯤꯝꯅꯣ ꯊꯥꯒꯗꯧꯔꯤꯕ? ꯑꯁꯦꯡꯕ ꯍꯩꯔꯤꯕ ꯇꯤꯝ ꯑꯁꯤ ꯀꯔꯝꯕꯅꯣ? ꯅꯣꯡꯉꯥꯜꯂꯒ ꯇꯤꯝꯁꯤꯡ ꯑꯗꯨꯒꯤ ꯗ꯭ꯔꯦꯁꯤꯡ ꯔꯨꯝꯗ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯔꯤꯌꯥꯟꯁꯀꯤ ꯁꯦꯒꯥꯏꯔꯕ ꯈꯣꯡꯎꯞ ꯑꯃꯗꯤ ꯁꯦꯒꯥꯏꯔꯕ ꯈꯣꯡ ꯃꯣꯖꯥ ꯊꯦꯡꯅꯔꯝꯃꯤ꯫ ꯄꯨꯝꯅꯃꯛꯁꯤ ꯎꯔꯒ ꯈꯪꯂꯝꯃꯤ ꯔꯤꯌꯥꯟꯁꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯑꯃ ꯄꯤꯕꯤꯌꯨ ꯍꯥꯏꯈꯤꯕꯗꯣ ꯀꯔꯤꯒꯤꯅꯣ? ꯀꯣꯆꯇꯨꯁꯨ ꯈꯪꯂꯦ ꯑꯁꯦꯡꯕ ꯍꯣꯠꯅꯕ ꯀꯟꯕ ꯀꯅꯥꯅꯣ? ꯅꯤꯡꯍꯟꯅꯕ ꯂꯩꯔꯣꯏꯗꯕ ꯁꯥꯟꯅꯔꯣꯏ ꯑꯗꯨ꯫ ꯑꯗꯨꯕꯨ ꯖꯨꯅꯤꯌꯔ ꯇꯤꯝ ꯅꯠꯇ꯭ꯔꯒ ꯁꯦꯅꯤꯌꯔ ꯇꯤꯝ ꯈꯟꯕ ꯈꯟꯗꯕ ꯍꯥꯏꯕꯗꯨꯗꯤ ꯋꯥꯁꯤꯡꯇꯟ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯊꯛꯇ ꯂꯩꯔꯦ꯫ ꯇꯤꯝ ꯑꯅꯤꯃꯛ ꯍꯣꯜꯗ ꯀꯧꯗꯨꯅ ꯍꯦꯗ ꯀꯣꯆꯅ ꯂꯥꯎꯊꯣꯔꯛꯏ꯫ ꯅꯤꯡꯊꯧ ꯃꯆꯥꯅ ꯅꯤꯡꯊꯧ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕ ꯃꯤꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯒꯅꯤ꯫ ꯍꯥꯏꯕꯗꯤ ꯑꯣꯂꯦꯝꯄꯤꯛ ꯒꯦꯝꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯔꯕ ꯔꯤꯌꯥꯟꯁꯀꯤ ꯇꯤꯝ ꯖꯨꯅꯤꯌꯔ ꯇꯤꯝꯅ ꯑꯣꯏꯅ ꯆꯠꯂꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯑꯝꯃꯤ꯫ ꯃꯁꯤꯗ ꯄꯨꯝꯅꯃꯛ ꯍꯔꯥꯎꯅꯔꯦ꯫ ꯑꯗꯨꯕꯨ ꯁꯦꯅꯤꯌꯔ ꯇꯤꯝꯒꯤ ꯀꯣꯆꯇꯨꯗꯤ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯗꯤꯁꯤꯖꯟꯁꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯁꯦꯅꯤꯌꯔꯁꯤꯡꯗꯇ ꯑꯍꯥꯟꯕ ꯆꯥꯟꯁ ꯐꯪꯒꯗꯕꯅꯤ ꯍꯥꯏꯅ ꯀꯩꯗꯧꯅꯨꯡꯗ ꯍꯥꯏꯈꯤꯗꯦ꯫ ꯀꯟꯅ ꯍꯣꯠꯅꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯇꯤꯝꯅꯤ ꯍꯥꯏꯅ ꯎꯠꯂꯨ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯆꯍꯤꯒꯤ ꯑꯣꯂꯦꯝꯄꯤꯛ ꯒꯦꯝꯗ ꯅꯈꯣꯏꯅ ꯆꯠꯅꯅꯕ ꯍꯣꯠꯅꯧ꯫ ꯔꯤꯌꯥꯟꯁ ꯑꯃꯗꯤ ꯁꯥꯔꯥ ꯀꯦꯐꯦ ꯑꯃꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯔꯤꯌꯥꯟꯁꯀꯤ ꯃꯄꯥꯅ ꯔꯤꯛꯁꯣ ꯑꯃ ꯏꯟꯗꯨꯅ ꯂꯩꯕꯗꯨ ꯔꯤꯌꯥꯟꯁꯅ ꯎꯗꯨꯅ ꯀꯦꯐꯦ ꯑꯗꯨꯗꯒꯤ ꯊꯣꯔꯛꯏ꯫ ꯔꯤꯌꯥꯟꯁꯀꯤ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯄꯥꯅ ꯃꯥꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒ ꯂꯩꯃꯤꯟꯅꯈ꯭ꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯤꯌꯥꯟꯁ ꯆꯍꯤ 10 ꯈꯛꯇ ꯉꯥꯏꯔꯤ꯫ ꯃꯄꯥꯅ ꯍꯥꯏꯔꯛꯏ, "ꯉꯁꯤ ꯑꯌꯨꯛꯀꯤ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯑꯩꯅ ꯅꯪꯒꯤ ꯐꯣꯇꯣ ꯊꯦꯡꯅꯩ꯫ ꯑꯩꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯦ꯫ ꯅꯪꯅ ꯒꯣꯜ ꯃꯦꯗꯜ ꯂꯧꯗꯨꯅ ꯂꯥꯛꯂꯕꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯔꯥꯎꯒꯅꯤ" ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯔꯤꯌꯥꯟꯁ ꯑꯍꯣꯡꯕꯅ ꯊꯟꯈ꯭ꯔꯦ꯫ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯋꯥꯈꯜꯅ ꯅꯨꯡꯗꯒꯤ ꯃꯁꯥꯕꯨ ꯂꯩꯇꯥꯍꯟꯗꯕ ꯑꯣꯏꯍꯜꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨ ꯑꯣꯂꯦꯝꯄꯤꯛꯀꯤꯗꯃꯛ ꯈꯣꯡꯁꯥꯟꯕ ꯍꯧꯗꯨꯅ ꯇ꯭ꯔꯦꯟꯗ ꯇꯣꯡꯂꯝꯃꯤ꯫ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯎꯪꯈꯠꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯔꯤꯌꯥꯟꯁ ꯃꯇꯣꯝꯇ ꯊꯣꯛꯂꯛꯇꯨꯅ ꯅꯥꯀꯟ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯇ꯭ꯔꯦꯅꯤꯡ ꯑꯗꯨꯗ ꯔꯤꯌꯥꯟꯁ ꯃꯄꯨꯛꯅꯤꯡ ꯆꯪꯕ ꯉꯝꯂꯝꯗꯦ꯫ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯗꯁꯨ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨ ꯐꯖꯅ ꯊꯧꯕ ꯉꯝꯂꯝꯗꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯔꯤꯌꯥꯟꯁꯇ ꯇꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯆꯅꯗꯤ ꯀꯅꯥꯒꯤ ꯑꯁꯣꯏꯕꯅꯣ ꯈꯪꯂꯝꯃꯤ꯫ ꯀꯣꯆꯇꯨꯅ ꯔꯤꯌꯥꯟꯁꯀꯤ ꯃꯐꯝꯗꯨꯗ ꯑꯦꯛꯁꯇ꯭ꯔꯥ ꯄ꯭ꯂꯦꯌꯔ ꯑꯃ ꯐꯝꯍꯟꯗꯨꯅ ꯔꯤꯌꯥꯟꯁꯄꯨ ꯆꯠꯅꯅꯕ ꯈꯪꯍꯜꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯔꯤꯌꯥꯟꯁ ꯕꯦꯛ ꯄꯦꯛ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯑꯥꯔꯌꯟꯅ ꯔꯤꯌꯥꯟꯁꯇ ꯍꯪꯂꯝꯃꯤ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯒꯦ ꯍꯥꯏꯅ꯫ ꯔꯤꯌꯥꯟꯁꯅ ꯃꯥ ꯃꯄꯥꯕꯨ ꯌꯥꯝꯅ ꯋꯥꯔꯧꯏ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯥꯅ ꯑꯩꯕꯨ ꯏꯟꯊꯣꯛꯂꯤꯕꯁꯦ꯫ ꯑꯥꯔꯌꯟꯅ ꯔꯤꯌꯥꯟꯁꯀꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯨ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯍꯥꯏꯔꯛꯏ, "ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤꯁꯨ ꯕꯣꯠꯀꯨꯝꯕꯅꯤ꯫ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯅ ꯉꯝꯖꯕ ꯃꯑꯣꯡꯗ ꯈꯔꯅ ꯊꯨꯅ ꯆꯠꯇꯨꯅ ꯄꯟꯊꯨꯡꯐꯝ ꯌꯧꯏ, ꯈꯔꯅ ꯄꯟꯊꯨꯡ ꯌꯧꯕ ꯉꯝꯗꯅ ꯄꯟꯗꯨꯅ ꯂꯩ꯫ ꯄꯟꯗꯨꯅ ꯂꯩꯕ ꯕꯣꯠꯇꯒꯤ ꯏꯁꯤꯡ ꯆꯪꯂꯛꯇꯨꯅ ꯕꯣꯠ ꯑꯗꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯈꯤ"꯫ ꯑꯥꯔꯌꯟꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯔꯤꯌꯥꯟꯁ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯃꯥ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯅꯣꯡꯉꯥꯜꯂꯒ ꯀꯣꯆꯇ ꯉꯥꯛꯄꯤꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀ꯭ꯋꯥꯂꯤꯐꯥꯏ ꯃꯦꯆ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯦꯆꯁꯤ ꯊꯣꯏꯔꯕꯗꯤ ꯗꯥꯏꯔꯦꯛ ꯇꯣꯞ ꯇꯤꯝꯒ ꯊꯦꯡꯅꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯃꯦꯆꯁꯤꯗꯁꯨ ꯃꯈꯣꯏꯒꯤ ꯇꯤꯝ ꯌꯥꯝꯅ ꯇꯞꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯟꯗꯛꯁꯨ ꯒꯦꯔꯤꯅ ꯍꯩꯁꯤꯡꯅ ꯃꯊꯧꯅꯥ puthoktuna ꯃꯦꯆꯇꯨ ꯉꯝꯂꯦ꯫ ꯁꯣꯝꯗꯅ ꯐꯦꯗꯔꯦꯁꯟ ꯃꯦꯠ ꯑꯃꯒ ꯍꯦꯗ ꯀꯣꯆꯇꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯈꯣꯏ ꯕꯔꯂꯤꯟꯗ ꯆꯠꯅꯕꯒꯤꯗꯃꯛ ꯗꯣꯂꯔ ꯈꯔ ꯄꯤꯕ ꯃꯊꯧ ꯇꯥꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗꯅꯤ ꯑꯣꯂꯦꯝꯄꯤꯛꯀꯤ ꯐꯥꯏꯅꯦꯜ ꯒꯦꯝ ꯁꯥꯟꯅꯒꯗꯧꯔꯤꯕ꯫ ꯋꯥꯔꯤꯁꯤ ꯍꯤꯠꯂꯔꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯍꯤꯠꯂꯔꯅ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯇꯤꯝꯕꯨ ꯂꯥꯛꯄ ꯄꯥꯝꯂꯝꯗꯦ꯫ ꯃꯔꯝꯁꯤꯅ ꯔꯨꯜꯁꯤꯡ ꯑꯁꯤ ꯊꯝꯂꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯃꯨꯟꯅ ꯈꯟꯅꯔꯕ ꯃꯇꯨꯡ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯑꯝꯃꯤ꯫
ꯀꯩꯒꯨꯝꯕ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯞꯂꯕꯗꯤ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯂꯛꯄꯁꯨ ꯌꯥꯏ꯫ ꯋꯥꯁꯤꯡꯇꯟꯒꯤ ꯃꯤꯌꯥꯝꯗꯨ ꯖꯔꯃꯅꯤꯒ ꯊꯦꯡꯅꯒꯗꯕ ꯒꯦꯝꯅꯤ ꯇꯥꯕꯗ ꯈꯟꯅꯔꯝꯃꯤ꯫ ꯇꯟꯖꯥꯁꯤ ꯃꯇꯥꯡ ꯆꯥꯔꯦ, ꯃꯈꯣꯏ ꯀꯅꯥꯗꯁꯨ ꯀꯤꯗꯦ, ꯎꯠꯄ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯂꯝ ꯑꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯗꯣꯅꯦꯁꯟ ꯇꯧꯔꯝꯃꯤ꯫ ꯔꯤꯌꯥꯟꯁꯀꯤ ꯃꯄꯥꯁꯨ ꯗꯣꯅꯦꯁꯟ ꯇꯧꯕ ꯌꯥꯎꯔꯝꯃꯤ꯫ ꯃꯤꯌꯥꯝꯅ ꯗꯣꯅꯦꯁꯟ ꯇꯧꯔꯛꯂꯕꯁꯨ $200 ꯃꯨꯛꯇꯤ ꯋꯥꯠꯂꯤ꯫ ꯋꯥꯠꯂꯤꯕ ꯁꯦꯟꯐꯝ ꯑꯗꯨ ꯋꯥꯁꯤꯡꯇꯟꯒꯤ ꯑꯣꯏꯅ ꯁꯥꯟꯅꯕꯗ ꯄꯣꯍꯧꯔꯕ ꯇꯤꯝꯒꯤ ꯀꯣꯆꯅ ꯄꯤꯔꯝꯃꯤ꯫ ꯅꯈꯣꯏꯅ ꯒꯦꯝꯁꯤꯕꯨ ꯊꯣꯏꯔꯛꯂꯕ ꯀꯥꯟꯗ ꯁꯤꯡꯂꯛꯎ, ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯅꯈꯣꯏꯒꯤ ꯇꯤꯝꯅ ꯀꯥꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯦꯗ ꯀꯣꯆꯇꯨꯅ ꯃꯈꯨꯠ ꯁꯣꯛꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁ꯭ꯄꯣꯔꯠꯃꯦꯟ ꯑꯃꯅꯤ ꯍꯥꯏꯕꯗ ꯅꯍꯥꯛꯄꯨ ꯑꯩꯅ ꯆꯥꯎꯊꯣꯛꯆꯩ꯫ ꯑꯁꯨꯝꯅ ꯇꯤꯝꯗꯨ ꯒꯦꯝꯒꯤꯗꯃꯛ ꯈꯣꯡꯁꯥꯜꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯃꯦꯔꯤꯀꯥꯁꯤꯡ ꯃꯈꯣꯏꯕꯨ ꯎꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯃꯐꯝꯗꯨ ꯌꯧꯕꯗ ꯗꯥꯎꯟ ꯀꯧꯕ ꯄꯥꯔꯇꯤꯁꯤꯄꯦꯟ ꯑꯃ ꯃꯁꯥꯗꯨ ꯌꯥꯝꯅ ꯉꯝꯂꯛꯇ꯭ꯔꯦ, ꯑꯗꯨꯅ ꯃꯥ ꯑꯣꯄꯅꯤꯡ ꯁꯦꯔꯃꯅꯤ ꯌꯥꯎꯔꯝꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯁꯦꯃꯤ-ꯐꯥꯏꯅꯦꯜꯒꯤ ꯃꯦꯆꯇꯗꯤ ꯉꯝꯗ꯭ꯔꯕꯁꯨ ꯉꯝꯗꯅ ꯁꯥꯟꯅꯕ ꯌꯥꯎꯔꯝꯃꯤ꯫ ꯃꯦꯆ ꯑꯗꯨ ꯃꯈꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯉꯝꯂꯝꯃꯤ꯫ ꯃꯊꯪꯗ ꯖꯔꯃꯅꯤꯒꯤ ꯃꯦꯆ ꯇꯧꯔꯝꯃꯤ꯫ ꯖꯔꯃꯅꯤ ꯆꯍꯤ 4 ꯊꯪꯅ-ꯊꯪꯅꯅ ꯑꯣꯂꯤꯝꯄꯤꯛ ꯒꯦꯝꯒꯤ ꯇ꯭ꯔꯣꯐꯤ ꯂꯧꯗꯨꯅ ꯂꯥꯛꯂꯕ ꯇꯤꯝ ꯑꯃ ꯑꯣꯏꯕꯅ ꯏꯂꯥꯏ ꯂꯥꯏꯅ ꯁꯦꯃꯤ-ꯐꯥꯏꯅꯦꯜ ꯄꯥꯁ ꯇꯧꯔꯝꯃꯤ꯫ ꯃꯦꯆ ꯑꯁꯤꯗ ꯖꯔꯃꯅꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯁ꯭ꯇꯔꯣꯡ ꯑꯣꯏꯕ ꯇꯤꯝꯅꯤ ꯍꯥꯏꯅ ꯂꯧꯅꯔꯝꯃꯤ꯫ ꯃꯔꯛꯁꯤꯗ ꯗꯥꯎꯟ ꯋꯥꯟꯊꯔꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯝꯃꯤ꯫ ꯗꯣꯛꯇꯔꯅ ꯗꯥꯎꯟꯕꯨ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟ ꯑꯣꯏꯔꯦ, ꯋꯤꯛ 1-2 ꯄꯣꯊꯥꯗꯨꯅ ꯂꯩꯍꯟꯁꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤ ꯀꯃꯥꯏꯅ ꯑꯣꯏꯊꯣꯛꯀꯅꯤ? ꯅꯨꯃꯤꯠ 2 ꯂꯩꯔꯒ ꯐꯥꯏꯅꯦꯜꯅꯤ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯀꯣꯆ ꯑꯃꯗꯤ ꯇꯤꯝꯃꯦꯠꯁꯤꯡ ꯊꯋꯥꯏ ꯋꯥꯅꯔꯝꯃꯤ꯫ ꯇꯤꯝꯃꯦꯠꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯇꯨꯝꯒꯅꯤ ꯀꯥꯎꯕ ꯃꯈꯩ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗꯨꯅ ꯍꯣꯠꯅꯖꯔꯤ꯫ ꯗꯥꯎꯟꯗꯤ ꯚꯣꯃꯤꯠ ꯇꯧꯕꯁꯨ ꯂꯦꯞꯄꯝꯗꯦ꯫ ꯐꯥꯏꯅꯦꯜ ꯁꯥꯟꯅꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯂꯦ꯫ ꯃꯤ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯇꯤꯜꯂꯤ꯫ ꯃꯤꯌꯥꯝꯁꯤꯗꯒꯤ ꯃꯁꯤꯡ ꯊꯤꯕ ꯌꯥꯕ ꯈꯔ ꯈꯛꯇꯅꯤ ꯇꯤꯝ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯔꯤꯕꯁꯤ꯫ ꯗꯥꯎꯟ ꯉꯝꯗ꯭ꯔꯕꯁꯨ ꯉꯝꯗꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯇꯤꯝꯃꯦꯠꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯊꯣꯛꯂꯛꯏ꯫ ꯇꯟꯖꯥꯁꯤꯗ ꯑꯍꯧꯕ ꯃꯤꯌꯥꯝ ꯅꯤꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯀꯣꯆꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯍꯤꯠꯂꯔ ꯃꯦꯆ ꯑꯗꯨꯕꯨ ꯌꯦꯡꯕ ꯂꯥꯛꯄ ꯑꯣꯏꯔꯝꯂꯦ꯫ ꯍꯤꯠꯂꯔ ꯎꯕꯒ ꯃꯤꯌꯥꯝ ꯑꯗꯨ ꯁꯦꯂꯨꯠ ꯇꯧꯅꯔꯝꯃꯤ꯫ ꯀꯣꯆꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯝꯃꯤ, ꯉꯁꯤꯗꯤ ꯍꯤꯠꯂꯔꯒꯤ ꯉꯛꯆꯥꯎ ꯊꯦꯛꯄꯁꯤ ꯊꯗꯠꯀꯦ, ꯃꯁꯤꯒꯤꯗꯃꯛꯇꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕ꯫ ꯑꯁꯨꯝꯅ ꯄ꯭ꯂꯦ ꯑꯗꯨ ꯍꯧꯔꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯖꯔꯃꯅꯤꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯝꯃꯤ, ꯃꯔꯝꯗꯤ ꯖꯔꯃꯅꯤ ꯌꯥꯝꯅ ꯁ꯭ꯇꯔꯣꯡ ꯑꯣꯏꯕ ꯇꯤꯝꯅꯤ꯫ ꯔꯤꯌꯥꯟꯁ ꯍꯣꯏꯒꯤ ꯇꯤꯝꯗꯤ ꯃꯌꯥꯏꯋꯥꯏꯗ ꯂꯩꯔꯤ꯫ ꯗꯥꯎꯟꯒꯤ ꯍꯛꯆꯥꯡꯁꯨ ꯉꯝꯗꯕꯅꯤꯅ ꯐꯖꯅ ꯃꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯇꯧꯕꯁꯨ ꯉꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨ ꯃꯣꯇꯤꯚꯦꯠ ꯇꯧꯗꯨꯅ ꯒꯦꯔꯤꯅ ꯍꯥꯏꯔꯛꯏ, ꯌꯦꯡꯉꯨ ꯑꯥꯗ ꯍꯤꯠꯂꯔ ꯂꯦꯞꯄꯤꯕꯁꯤ, ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯍꯥꯠꯄꯤꯈ꯭ꯔꯦ꯫ ꯉꯁꯤ ꯍꯤꯠꯂꯔꯒꯤ ꯂꯝ ꯑꯁꯤꯗ ꯃꯥꯒꯤ ꯇꯤꯝꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯑꯃꯦꯔꯤꯀꯥꯟꯁꯤꯡꯅ ꯇꯧꯕ ꯉꯝꯗꯕ ꯀꯩꯁꯨꯝ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯎꯠꯂꯁꯤ꯫ ꯋꯥꯐꯝꯁꯤ ꯇꯥꯔꯒ ꯇꯤꯝꯃꯦꯠꯁꯤꯡꯒꯤ ꯃꯨꯠꯂꯨꯔꯕ ꯑꯁꯥꯒꯤ ꯃꯉꯥꯜ ꯑꯗꯨ ꯆꯨꯈꯠꯂꯛꯇꯨꯅ ꯕꯣꯠꯀꯤ ꯁ꯭ꯄꯤꯗ ꯑꯗꯨ ꯌꯥꯡꯈꯠꯂꯝꯃꯤ꯫ ꯑꯍꯨꯝꯁꯨꯕ ꯄꯣꯖꯤꯁꯟꯗ ꯂꯥꯛꯄ ꯉꯝꯂꯦ꯫ ꯏꯇꯂꯤ, ꯖꯔꯃꯅꯤ ꯑꯃꯗꯤ USA ꯃꯄꯥꯡꯒꯜ ꯐꯨꯗꯣꯛꯇꯨꯅ ꯂꯣꯏꯔꯝꯗꯥꯏ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯦꯆ ꯑꯗꯨ ꯖꯔꯃꯅꯤ ꯑꯃꯗꯤ USA ꯐꯤꯅꯤꯁ ꯂꯥꯏꯟꯗ ꯌꯧꯔꯝꯃꯤ꯫ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯖꯔꯃꯅꯤ ꯑꯃꯗꯤ USA ꯑꯅꯤꯁꯤꯗ ꯀꯔꯝꯕꯅ ꯍꯥꯟꯅ ꯂꯥꯏꯟ ꯀ꯭ꯔꯣꯁ ꯇꯧꯈꯤꯒꯦ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯂꯥꯁ ꯃꯣꯃꯦꯟꯠꯀꯤ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯂꯒ ꯂꯥꯎꯊꯣꯔꯛꯑꯝꯃꯤ, ꯐꯥꯏꯅꯦꯜ ꯃꯦꯆꯁꯤ ꯑꯃꯦꯔꯤꯀꯥꯅ ꯊꯣꯏꯔꯦ ꯍꯥꯏꯅ꯫ ꯋꯥꯁꯤ ꯇꯥꯕꯒ ꯍꯤꯠꯂꯔ ꯁꯦꯀꯦꯟ ꯑꯃꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯑꯃꯦꯔꯤꯀꯥꯟꯁꯤꯡ, ꯃꯈꯣꯏꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕꯁꯤꯡ ꯃꯌꯥꯝ ꯄꯨꯟꯅ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯇꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯦ꯫ ꯍꯤꯠꯂꯔꯒꯤ ꯂꯩꯕꯥꯛꯇ ꯍꯤꯠꯂꯔꯒꯤ ꯇꯤꯝꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ꯫ ꯊꯥ ꯈꯔꯒꯤ ꯇ꯭ꯔꯦꯟ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯅ ꯆꯍꯤ 4 ꯑꯣꯂꯤꯝꯄꯤꯛ ꯉꯝꯈꯤꯕ ꯇꯤꯝ ꯑꯃꯕꯨ ꯉꯝꯂꯛꯄꯗ ꯀꯣꯆ ꯑꯉꯛꯄ ꯑꯃꯗꯤ ꯅꯨꯡꯉꯥꯏꯕꯅ ꯊꯟꯈ꯭ꯔꯦ, ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤ꯫ ꯋꯥꯔꯤꯁꯤ ꯄ꯭ꯔꯦꯖꯦꯟꯗ ꯂꯥꯛꯑꯝꯃꯤ꯫ ꯉꯁꯥꯏꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ, ꯍꯥꯏꯕꯗꯤ ꯔꯤꯌꯥꯟꯁ ꯎꯠꯂꯛꯏ꯫ ꯔꯤꯌꯥꯟꯁꯀꯤ ꯃꯁꯨ ꯅꯨꯄꯥꯗꯨꯅ ꯃꯄꯨꯗ ꯍꯪꯂꯛꯏ, ꯄꯨꯄꯨ, ꯑꯗꯨꯗꯤ ꯅꯈꯣꯏ ꯅꯤꯄꯥꯅ ꯒꯦꯝ ꯑꯗꯨ ꯉꯝꯈ꯭ꯔꯦ, ꯅꯈꯣꯏ ꯅꯤꯄꯥꯅ ꯀꯟꯅ ꯍꯣꯠꯅꯕꯒꯤ ꯉꯝꯈ꯭ꯔꯤꯔꯥ? ꯔꯤꯌꯥꯟꯁꯅ ꯈꯨꯝꯂꯛꯏ, ꯑꯩꯈꯣꯏ ꯅꯤꯄꯥꯟ ꯅꯠꯇꯦ, ꯑꯃꯈꯛꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯃꯠꯇ ꯑꯣꯏꯔꯤꯉꯩ ꯄꯨꯝꯅꯃꯛꯇꯒꯤ ꯊꯣꯏꯕ ꯉꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯀꯃꯦꯟꯗ ꯈꯪꯍꯟꯕꯤꯔꯝꯃꯨ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫